illegal immigrant singna leibag asigi security da chauna singnarakle masak khangdoktuna maramda Thindokkadouri Modi illegal immigrant sing masak khangdokpa amasung makoibu maramda halankinaba leibaki thausil Prime Minister Narendra Modi na amuk hana ningsingbaga loinana adugumba illegal immigrant sing ngak senduna amadi makoibu lotsinduna thambaga loinana vote bank sagatliba political party singbu akanba maongda yaningdaba phongdokre BJP gi anauba lusingba Nitin Nabinna charge lawbagi tharamda Prime Minister Narendra Modi na makha tana hai illegal immigrant singi wathok asi lebak asigi security da achauba singnaba ama oire makoibu masak khangdoktuna masa masagi maraibakta mapung phana halankhiba mathau tai leibak amatana illegal immigrant sing loksinade India su illegal immigrant sing loksiloi makoina leibak asigi lairaba amasung naha oiba mioi singi hak matuna leiri haiki party maming di pandana Prime Minister na illegal immigrant sing saugatliba party haina phongdokliba adu yamna wahan thok leiba amani adum oinamak mikhal naksilaklaba West Bengal da leibak asigi Lengak pariba Trinamool Congress ta attack chathaba oina uri adugumba political party aduna illegal immigrant sing yokhatuna thamliba adu leibag asigi miyamda khangalagani ina khunba amasung sakti leiba leibak singna illegal immigrant sing takthokpadadi malemgi leibak amatana wahang hangde adugumba leibak sing aduna illegal immigrant sing phaduna thindokpagi thabak su chathari adugumba thawong aduda malemgi leibak amatana karigi illegal immigrant sing takthokliba no haiba wahang su hangnade Kanagumba singna democracy ki mingda phiral pairi aduga malemgi ruler amagum ngang sakli madu pumnamak adu kari gi tawribano haina su hanglakli Manipurna India gi state oikhiba chahi 65 surakpagi thauram pangthokre Manipurda Harao no Okpibadu Ningsingduna Leiragani PM Manipur gi state hud dega mari leinana Prime Minister Narendra Modi na state asigi miyamda yaifa paujal pirakli Manipur gi Governor Ajay Kumar Bhalana Manipur gi state hud dega mari leinana tharakpa cherol amada Prime Minister Narendra Modi na hai leibaga sigi ningtam ihauda Manipur na ikai khumna ningai oiba mafam ama kanduna lakhi Netaji Subhash Chandra Bose ki Azad Hind Fauj na machu ahum gi phiral ihan hana chingat khiba mafam Manipur dani Ningtam ihauda Manipur gi mathauna leiraba nupa amasung nupi masing thingamdana saruk yakibaga loinana mioi kya gi thawai phawba katkhi laikhidraba sing aduda ikai khumnaba utpa oina Andaman and Nicobar Island leiba Mount Harriet ki ming Mount Manipur haina thonkhi awang nongpok lamdamda leiriba miyamgi mating magunda chapsana thajaba thamli haina palladuna Prime Minister gi cherol asina hai kumjali singani ga taraga mari dagi hauna Egg is egg first ki thausil makhada lamdam asomgi miyamgi damak akhanaba thaurang kya lokhatuna lakhi kumjali singani ga kunga manga gi September thada Manipurda laklamba matamda masing yamlaba miyamna Churchampur amadi Imphal da taramna okpiduna ulakhiba thawong adu matam pumba Ningsingduna Leiragani akanba nong marakta masing yamlaba miyam thoraktuna taramna oklamba thengnakhi Lupa karor lising kyagi development project sanga khibaga loinana tongan ba thabak singi urep uyung tamlamkhi matam pumnamakta Manipur gi miyam gi damak leptuna tungkoina chatnagadaba maongda ingtapa phibam hanjin hanana ba honari state asigi miyam gi damak khali haiba utpa oina haukhiba December thada Leibaki President na Imphal amadi Senapati da chatkibani haukhiba chahi kharagi manungda Manipurna hiram kyada khumang chawsin bangam khi haina palladuna cherol asina hai Kumjali singani ga taraga mari dagi center na state asida piba senthang hengat han khibaga loinana PM Kisan Jan Dhan Yojna Ayushman Bharat amadi atai tongan ba thaurang sing lokhatuna miyamgi punsi mahing phagat hanana ba hotna khi hairi Manipur na mapung phaba state oirakhibagi thoramasi ahanba Manipur Rifles ki parade ground da Ajay Kumar Bhalana chief guest oina pangthokre Thauram aduda wa ngangduna mahakna haiki kumjali sing aniga kunga manga da leibaga sigi president amasung Prime Minister na Manipurda laklamba aduna state asida ingtapa phibam hanjin handuna Constitution gi chatna kanglon sing ngakna chathanba pami haibagi mayek senglaba khudamni state hud dega mari leinana Prime Minister Narendra Modi na akhanaba paujen ama tharaktuna Manipur gi miyamda yaifa paujal pirakhi haina paladuna mahakna haiki kumjali sing amaga chamapan humdraga nithoigi January kunga mathoida Manipur na mapung phaba state hud phanglaba matungda state asina India gi democratic framework manungda masek mangal naina leirakli mipung khudimmakna constitution bu ikai khumnabaga loinana leibaga sigi law ngakna chatkadabani kanglup masel gi marakta wari sanaduna
democratic oiba moongda ingtapa phibam hanjin hananaba hotnagadabani hainasu mahakna phongdokhi chaukhat thaurang singgidamak tangdu leitaba phibam lehenbaga loinana kanglu maselgi marakta thajanaba thamba tangai phade haina paladuna mahakna hai state asina sports arts science civil services defense amadi atai hiram kyada singthaningai oiba thabak thoram sing tawduna national amadi international gi thakta manipur gi mingchat purakpa ngamli phongdokhi kanamtana thoksanabidraba ponigi maraibak aroiba matam yarakle sagol chama hena mangkhibagi wakat lakle sadong chanaba pharaga yonba yawrabra chingnare sagol loriba sing amadi manipur lengakna thoksawa saraktabadagi malemda tanglaba manipur ponigi aroiba matam yoksilakle masing ka hena hantarakpada natana myoi kharana sadong chananaba pharaga yonba yawrabra haibagi chingnaba leire Singkhai hunba polo club ki kauba miyoi amana pauchi asida phongdorakpagi matung ina mamang sahi gi September tha adwaida thadokhiba mamang sahi gi September tha adwaidagi thadokhiba sagol hanjinaraktabagi wakat mathang laknarakhi hojik phawbada chawrakna sagol marfudagi chama phawba mangkhre haina chingnari thajaba mafamdagi phangba pawna hai Queen Canal Survey gi report matung ina kumja 2018 da Manipur poni gi masing supnatagi Lising amaga supna marfuga mapan khakta ngaire haina report awrakhi matamadagi hauna manipuragi poni mutkiba yabagi akiba leire haina manipur lenga ki mityeng singsinaraki bani adubu manipur lenga ki record tadi masing lising ama hena leiragasu ningthina masing thibagi thabak chatharaktabana haujikti sagolgi masing asi lising amagi makhada leire haina lawba yare asigumba tanpham asida miyoi kharana masa chananabagidamak sagol pharaga pukhibagi paw mathang laknare handakta arambai tengolgi lusing purel korongan ba khumana social media da thagalakpa post amada sagol huranba geng ama phaba ngamle lamdam sida ikui kuidana sagol nifu hena mangbagi wakat kya lakhi madudagi arambai tengolna thijinduna phaba ngamle makoina sagol asi chanaba yonbani hairi maming matha loina mak phongdok charakani aikoi maitaiga sagona basani haiduna sakon kauki kona sagol haina kauki bani malemda polo haina khudol tawba amadi sagol hariba sagi makhalna aikoigi ireibak iprupna sahi lising kaya ireibak se ngakuna lakpani sa asi hojik masing hantharaktuna mutkiba yana leiribani maragasida manipur gi pony and polo player welfare association na thadarakpa cherolamana hai tanglaba maitai sagol pony Kangkhul mutkigadra haina mi painari ngai serakta sagolbu sadung oina chanabagidamak yonba geng khutpu ama leire haiba khangle association gi miyoi marina saba investigating team ama semlaga thigatpada miyoi kharagi likhun khangba ngamlakhi cherolasina miyoi ahum gi maming su palakhi palakliba miyoi ahummak polo club ta yawba ngaktani hiramasi gi matangda thigatpinanaba Lamphel police station da wakat khre haina su cherolasina makha tarakli Agartala da pangthokpa lai haraubada susindro sarukyari Agartala da leiba ibudau puthiba haraubagi taraga taruk suba thoramda khurai assembly constituency gi MLA leisang them susindro su sarukyari lai haraubagi nini chanma numita sarukyakhiba MLA susindro na phongdokhibada Tripura da khundariba maitai singna phurupki saktam ngakna hingnaba hotnabada lai harauba si yamna maru oi amadi lai haraubana tambiriba parasing Kharadang da oirabasu khangnaba hotnaba mathau tai Tripuragi maitai singi hotnaba yaba kaya hanadagi hotnaduna lakli makha tanasu hotnakhigani phongdokhi ibudau puthiba haraubagi thoramasi mapung oina umanglai kanbalup ukalna maru oiba thodang lobani thoramasi da Tripura da leiba maitai singna masagi machat manat ngakna hingbada maru oiba mayon amadi oiba ngamle lai haraubagi thoramasi da Tripura Assam Manipur amasung Bangladesh na singbadagi miyoi kaya laknabada thoramasi da tongan ba mafam da khundariba maitai singi unafam amadi punfam su oirakli Manipuragi masak naiba maiba pena maibi singna thokliba lai harauba sida kanglon chumna pangthoknabagidamak ukalgi maru oiba thomi singna kupna yengsili akhang ahei kaya amasu ukalga loinana harauba sida sarukyari loinana Tripura da leiriba maitai singbu natki pangba yaba mateng kaya su pangle